Asuna oirakani irana mairi khalde aidi Asuna oirakani irana mairi nahag yaudravada le aina nai tumta nahag yaudravada le aina nai tumta mai chak se khanduna ning sing lage adu ngai matam do aibu kaya da khanje khi ba bela tare ho khaba matam do aina di kaya da lena khi ba halako amuktam iral se ya jare halako amuktam iral se ya jare nahag yauda leliba punsi se namko Thabal yeng lui lut khi masu lay chilla ta wa Thabal yeng lui lut khi masu lay chilla Safukan na tamoy ginung siba mirai ruba ay sengal sidi mirai dire kuding na nang yaudravada fangleng sidi na famda fanki China do halako 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 mafam kuding chatli aina thiri nung shigi khongul mafam kuding chatli aina thiri nung shigi khongul nang leitaba mafam ase ihang hang hore nang nahai khiba wahai singdo insingdo na leire ngasi sunili nangi konthang na taning banung shi khonjel fangdare
halakho amuktam iral se yajare halakho amuktam iral se yajare halakho amuktam iral se yajare iral se yajare iral se yajare